Soma Laishram leibak miyamda karigumba khra khnghnlakli mahaki Instagram ge story da post tawduna khnghnlakpani hojik uriba photo sida video da uriba photo sigi matangda kanagumbi singna fajadaba wahi wata sizinaraga Facebook da thagalakpa amasung atai social media sing da thagalakpa sing adu koknabagidamakta mahakna mayamda khnghnlakpani 9 January 2021 da Helum Store inauguration tawbagi photo ama sizinaraga aranba mawongda uhannaba honaribasi athuba matamda review twbiyu social media da iningba iba hapningba photo hapa yaba natraga yadabagi khenaba khangdaba mayam para tambiba matam yaure khanjai lo leiri haibasisu kaudabana phagani Any issue tholakpada artist akhoi target tawraga mingchat thinaba honabasi lepiro nasagi page ki like and view henganaba achum aran thidana social media da hainingba haiba iringba ibasi lepiro share tawbiriba mayam amadi comment section da phajadaba wahi wata iriba mayam dusu gyan taba matam yaurabra khalle social media gi marumda lolaga isagi amotpa wakhalonda mayam amangda uthok pirakanu yam ikai phawi akhoi maitai masel ni haibada social media da akam apet ibagi hainabisi thadok piro artist singbu public figure ni haiduna aikhoi gi image bu sizinaraga tawning bomong da tawbadi yam lale aranba tawba singi mathakta action su lokhatkani samaj na yadaba tawba mi sing samaj tagi inthok piyu niyom chumna warak piyu adubu achum aran thi da social media da mi gi reputation and honor mangba yaba post tawbirakanu tawrokba khudimak su loina thenagani haina mahangna Instagram ge story asida post tawri